Halo, da. Ako'y may kanamay tilaway ba? ꯊꯦꯡꯉꯤꯗ ꯑꯩ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯣ? Yawo kaisu tawdꯣꯏꯅꯦ ꯀꯅꯥꯝ ꯂꯩꯇꯦ. ꯍꯥ ꯅꯣꯏ ꯃꯤ ꯂꯩꯇꯦꯕ? ꯑꯣ ꯐꯔꯦ ꯑꯩ ꯂꯥꯛꯑꯒꯦ ꯂꯩꯔꯝꯃꯨꯀꯣ ꯑꯗꯨꯗꯤ. ꯍꯜꯂꯣ ꯇꯥꯕ꯭ꯔꯣ? ꯑꯩ ꯌꯧꯔꯛꯑꯦ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ? ꯑꯩ ꯌꯧꯔꯛꯑꯦ ꯅꯣꯏꯒꯤ ꯅꯥꯀꯥꯗ ꯂꯩ. ꯍꯣꯏ ꯊꯝ. ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ? ꯃꯤ ꯂꯩꯇꯕ꯭ꯔꯣ? ꯅꯪꯅ ꯁꯨꯃꯥꯏꯅ ꯑꯩꯒ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯁꯤꯁꯨ Ay, masi ꯌꯥꯝ ꯊꯣꯠꯂꯦ. ꯊꯣꯠꯄꯅꯤ. ꯈꯨꯠꯇꯣ ꯑꯝꯇ ꯄꯤꯔꯛꯑꯣ. ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯀꯧꯔꯛꯏꯅꯦ ꯗꯗꯥ. ꯈꯨꯠ ꯄꯥꯏꯌꯨ. ꯄꯥꯏꯌꯨ. ꯗꯗꯥꯅ ꯄꯥꯏꯕꯁꯤꯗꯤ ꯌꯦꯡꯅꯤꯡꯁꯜꯂꯛꯑꯦ. ꯈꯨꯠꯁꯦ ꯌꯦꯡꯅꯤꯡꯁꯜꯂꯛꯑꯦ. Four, three, two, one. ꯀꯥꯡꯒꯗ ꯆꯪꯈ꯭ꯔꯦꯕꯅꯦ. Hey, what happened? ꯊꯣꯛꯂꯣ. ꯅꯪ ꯀꯩꯗꯧꯕ? 이자는 빌리샤를 파러 가시대 상하게 넌지 가이도로미 노고 넌지 그럼 이 없네 봐 토토토에 나올 라프네 뭐 ông thôi không thôi mà này dùng ra thì anh đi bảo mà nó là con mà nó là anh con đi bảo anh giáo Denied. Nope. Alo. Hakikaten ya alo. Sabi kada nupa Hey, what happened?